Pnapu Krumjari. July 1940, Germany ki dictator Adolf Hitler na makoiga naknaba Europe ki leibak ayamba almost every country loksinduna magi makada thamkraba matamni. Austria, Poland, Norway, Belgium, Denmark, France na chingba leibak pumba Hitler na invade tawduna loksilabani. Europe ki south lomda leiba country ama Italy mafam duda su dictator gi rule ni palibasi mamingna Mussolini kawwa magi magna Hitler ga loinana alliance ama semduna michang oiduna thawa packet power ki aduna chawna yengbada Europe ta achouba leibak supnagi ahum khakta ngai silaklabani Germany, Soviet Union amadi Britain aduga amaromda Germany amadi Soviet Union gi marakta peace treaty ama sign tawnarga leiba maramna Hitler na Soviet singbu kirogi mathok tadre makhoida kaidonungda attack tawraklaroi haina Hitler na thajarami aduna hauzik lemhori bahababu supnagi Britain khakta ngai silakle Germany gi mayokta lairi bahababu aduga malemgi nakal amaromda America war asida involved toba yauksin pamlamde aduna lapna lerami aduna matang asida hangba yaribasi situation asi kamaina change tawkibano kamdona Britain na Hitler bu maithiba pikiba hariba myam asig loinana World War 2 gi in details wari adu asigi video asidagi kaminasi Asi video asi ani suba saruni World War 2 gi matangda ahanba video da ina hajakre World War 2 karamna horakhiba loinana ngasigi ani suba saruk asida World War 2 karamna loisankhiba Adolf Hitler bu kamdawna maithiba pikhiba haibna chingba sing adu khangbigani aduna first part yengbidriba chinaw sing yaubiragadi I button amadi makhagi description da video gi link hapsaramge masidagi yengbinaba ningsingjari Hauzik wari makha tarakpada Hitler na khalami fight yam balo selaklabanina hauzik Britain gi Prime Minister Winston Churchill peace treaty sign tawba soina pamlani mahakka Churchill na kedunungda magi lebakpu risk logduna fight tawba pamloi maramdi German army yam thina strong oire hauzik makpangan yamna kalabani haina man khalami adubu tasengbadi masiga pura tayona boina thokhi Winston Churchill gi maikaidigi makogi lebak miyamda yamna iconic oiba speech sama pirami We shall fight on the landing grounds. We shall fight in the fields and in the streets. We shall fight in the hills. We shall never surrender! Masida wafam ama amhangna clear oina thamlami madudi Churchill amadi Hitler gi marakta kaidonungda peace talk or settlement sungtau toroi haina loina Germany gi mayokta chathari balan asi makha tana chathaki gani harami aduna magi speech basan adugi matungina hauzik Hitler na UK da su invade toba landaba horoklani haibani loina masima Hitler na tawbuso horaki Hitler na plan tarami operation Sea Lion British singda attack tawnabagi damakta mana khalami kamaina Britain da attack tawsige haina maramdi Land adi kangpaladi mainland Europe ka Britain ga samnadaba maramna army hekta thajin basu yaroidori aduga muk ships jahaz ki mateng na try tawge hairagasu British Royal Navy gi manakta Germany dagi kahina masing yamlaba jahaz sing leirami aduna masisu kudong jararoi aduna Hitler na decide tarami ahanbada British ki air space ta makoi gi control hana tawnabagi dama German gi Air Force Luftwaffe gi oina 2600 aircraft sing lei aduga UK gi oina di subnagi 700 aircraft khaktani leirisi asumna 10 July 1940 Hitler na Britain da air attack chathaba uki German Air Force Luftwaffe attack tarami bomb na chingba thada duna horokpada makhogi aim asi hanbada aircraft singbu thugaiba adui matungda airfield mathangda manufacturing factory singbu thugai duna mahan takhanmani Britain gi wenadi apikpa Air Force ni subnagi saruk mari thopagi amma gumani German Air Force ka compare tawbu matamda makoina yam kan honarami makoi gi lebakpu defend tawnaba Germany gi makuttagi yam tough oiba fight akanno fight tawnaki eventually British singda hena mang takpa losses thengnaraki lanfam masida tapna German singna ahingda su attack tawba horaki asigumba ahing amani 24 August 1940 gi soibedagi German pilot kharana paisinduna London city da bomb thada kirami masida civilian hadi micham ke ama thawai mang kirami Winston Churchill na khalami masi karamba warno makoina direct ekogi city civilian da fau attack torokle aduna aikoisu makoga chap manana asumna attack tawguni haina UK na retaliate torami Berlin shahar da bomb thada duna asumna Hitler fibam adu budagi ahanbadadi mahak London city da bomb thada bagi interest asi kya leramdabani adubu hauzik city singda already bombing horoklabanina ai hauzik London musu upul olalagani haina khalami 15 September 1940 Hitler na order torami German gi Air Force ta all out decisive attack tawnabagi Britain gi mathakta 1000 henba fighter jet sing amuktada paisinduna nomada
ꯃꯅꯨꯡꯗ ꯂꯥꯟ ꯄꯨꯔꯥꯏꯛꯇ ꯂꯣꯏꯁꯟꯅꯕ ꯃꯑꯣꯡꯗ ꯏꯃꯥꯖꯤꯟ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯅꯨꯃꯤꯠꯇꯨꯗ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯎꯔꯝꯒꯗꯕ ꯗ꯭ꯔꯤꯁ ꯑꯗꯨ ꯐꯥꯎꯔꯝꯒꯗꯕ ꯋꯥꯈꯜꯗꯨ ꯅꯣꯡꯊꯛꯇ 1000 ꯍꯦꯟꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯣꯝꯒꯤ ꯂꯩꯕꯥꯛꯄꯨ ꯕꯣꯝ ꯊꯥꯗꯅꯕꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯐꯤꯀꯦꯂꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯗꯨ 1120 ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ 620 ꯅ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ni aduga 500 na bomber plane ni Britain su makogi Royal Air Force pu tayari tawduna ready da thamlami makoigi oinadi supnagi 600 aircraft khaktani nongthakta numit asida yamna historic oiba lanfam ama soknaki British Royal Air Force na Britain gi aircraft 60 gi mathakta kaptha duna thugai ki makoigi oina supnagi 29 aircraft khaktama mang takhi tasengmani British na mai pakna German Air Force ki attack adubu thingba ngamki hariba numit adubu Battle of Britain Day haina khangnaki adubu kamdauno kari maramdagino haibasi mayam yokalda soidana hangninglamgani German Air Force overpower ni makoina masing yambasu yamna helibani aduga kamaina German gi attack pu defend tawduna maithiba piba ngamkiwa haina masigi maramsi yamna simple oi kanagumba lebak amana atopa lebak amada attack or invade tawba matamda attack tawriba lebak adugi oina mafam dudagi makoigi karigumba pandam khara leiba karigumba khara loksinba natragana control tawba pambagini aduga amaromda defend tawriba lebak adugi oinadi masi makoigi existence ki wafam amani haibadi makoigi wakalda kariyumbai khoina ngasi thoi haksang yauna siba ki na lanteng na hodaba taragadi aikoigi lebak asi loikrani mikha pon lebak uma oihorani loinana aikoigi lefam phawa leiroi haina khanba aduna soldier singi motivation dasu yam chawba khenaba ma leigani masigi yam chap chaba khudam ama hairgadi Russian Ukraine war ni Russia na 2022 da Ukraine da invade tawba horkiba matamda mayamna khanarami Russia na Ukraine bu hapta amagi manungda dum loisan khrani haina maramdi Russian army Ukrainian army ga yengnabada yam thina khenakre strength henba khakna tana technologically advanced oiba loinana khuchu khulai dasu yam thina helibani Russia na adubu Ukrainian soldiers sing da motivation di yam thina henbanani ngasi phawbada mapung phana lana si loisandana leiri loinana makoigi lebapu defend tawdasu chauna mai pak lebani hoji wari makha tarakpada Battle of Britain Day Hitler gi oina hanba khwadigi chauna losses oiki maithi ki hanba oina Hitler World War 2 gi lanfam amada maithi bani masina Hitler na hana khangdabadi natte masigi lanfam asida mai pakpagi chance asi nemi haibasi asumna Operation Sea Lion magna postpone tawrami loinana Hitler UK dagi miyeng asi thadokuna somda Soviet Union lomda miyeng sangba target tawba hawarki April 1941 Eastern Europe ta Hungary Romania Bulgaria asina chingba lebak Germany ga punduna alliance semduna Axis power da yauksinlaki masigi matung East lomda leiba Yugoslavia amadi Greece lebak ani sisu Hitler na hanadagi lauksin khrabani tasengmadi Italian dictator Mussolini na Libya amadi Greece pu occupy tawna kanna honaringai matamni adubu Mediterranean Sea da British forces singi presence habdi leiriba masing asi khar yamlami aduna masibu Italian forces sing khaktana thengnabada warami aduna British forces singbu maithiba pinaba Hitler na German troops khara Libya da tharaklami Italian singi mateng pangnaba masigi matengna Yugoslavia amadi Greece pusu makoina kudum chansinba ngamki interesting oiba wafam amana Hitler da yam ka haina interest leramde Britain da invade tawbugi tasengbadi Hitler Britain ga peace treaty sign tawba pambani aduna mana khalami Soviet Union da target tawba miyeng sangbadi kamdau ba haina mahana khalami Soviet Union bu kariguma maithiba piba taragadi Britain upai leitabadagi aduma peace treaty sign tawjaraklani makoibu kibadagi adubu Soviet Union da Karigi invade tawgadoribano makoiga already peace treaty sign tawnarga leirabani masigi marumda leiriba tasengma maramdi atai nate Hitler gi ideology ni maha communist people singbu yam thina yaningdaba misakni sida sunatana magi wakalda karigumba Soviet kumba yamna chauba leibak amabu khudum chansinda taragadi Germany world gi number 1 super power leibak ama oiba ngamlagani haibasini maramdi yamna pak chaukraba lam ama Germany gi makhada leirabani na basically Hitler da fauriba si megalomania ni haibadi obsession of power mana matomta khanjarami mahak malem pumbagi king ningthoni mangondagi henba kanamta leitresini power sakti na mahakpu pura angawba magum ohelakirami aduna mahak sakti hena pamlami mahak na khalami magi apama khudingmak thungba ngamlani pitribi pumba magi makhada thamba yarani haina adubu Soviet Union da attack tawba haibasi Hitler gi khwaidigi chawba mistake asoiba moiki lan asida maithibagi in fact masi World War 2 gi turning point amasu oiki Hitler gi plan asi yamna simple oirami mahakna France da attack tawkhiba aduga manaba mongda Soviet Union bu su attack tawba asini makoigi forces singbu saruk ahum tongna khaidokuna
अहानब ग्रुपना बाल्टिक रीजन दगी चतुना डायरेक्ट लेनिनग्रेड तमना चंगसिनबा हारिबा सिटी असिदनी स्टेलिन ना लेरिबसी अनि सुबा ग्रुपना मॉस्को तमना अटैक तौबा अदुगा अहुम सुबा ग्रुपना साउथ लोमदगी अटैक तौबा यूक्रेन लोमदगी चंगसिनदुना हारिबा ऑपरेशन असी 22 जून 1941 दगी चथबा होकी सोवियत यूनियन की आर्मी जर्मन आर्मी के यंगनबददी याम थीना चाव हेलमी मखोइदा 20,000 टैंक सिंग लेरमी जर्मन की ओइना सुबनगी 6,000 टैंक खक्तनी अदुबु याम चावना खेनबा महाइरगदी टेक्नोलॉजी नि जर्मन ना टेक्नोलॉजी ददी याम काहेना एडवांस ओइरमी सोवियत दगी अदुना अपर हैंड एडवांटेजेस असी हौजिकसु हिटलर की ओइरमी लानफाम मसिदा मखोइगी लेबाकपु कन्नबगी दमक सोवियत यूनियन ब्रिटेन गा पुनसिनदुना एलाइट पावर की सरुक अमा ओइना याउसिनकी असुमना मखोइ पुन्ना मानादुना प्लान तौरमी कमाई तौरगा सोवियत यूनियन की आर्मी सिंगदा अवार अपा सप्लाई पीगनी हाइबसिगी मतंगदा असुमना लंबी अमा खलमी मदु ईरान फावरगा चटकदबनी अदुबु मतमदुगी ईरान की गवर्नमेंट हिटलर की फेवर दा लेबा मरमना यूके अमदी सोवियत पुंदुना ईरान दा इन्वेट तौरमी अदुबु मसिदा काहेना कानाबदी फंगलमदे मरमदी हिटलर की ब्लिट्जक्रीग स्ट्रेटेजी की मतेंगना सुपनगी नुमित निनी की मनुंगदा जर्मन सिंग सोवियत यूनियन की मनुंग 100 किलोमीटर लोम संगसिलक्तुना यामलबा लमसिंग खुदम चनसिन की हप्ता खरगी मनुंग मखोइ असुके मतिक खुमांग यांगना संगसिलकी अदुना मॉस्को योगदबा सुपनगी 300 किलोमीटर लोम तमंगाइसिलकी हारिबा तंजासिदा हिटलर अमदी मागी मिलिटरी कमांडर सिंगी मरक्ता करिगुंबा यानादबा डिसएग्रीमेंट खरा यारोकी मसिना मरम ओइरगा मथंगी जर्मन की एडवांस अटैक अक्टोबर 1941 फावबा डिले तौकी लोइनना मतमसिदा इंगबसु हेंजलकी इंगसिलक पाइबसी सोवियत की ओइनदी एडवांटेजेस मखलमनी मरमदी मखोइ इंगबदा लांथेंगनबगी हैनबी असि हानादगी लेबना अतोपा नाकलमरोमदा सोवियत यूनियन की खुदोंचाबा अमसु फंगलमी मदुदी जापान अमदी सोवियत अनिगी मरक्ता नन एग्रेशन ट्रीटी साइन तौनरमी सिन हाइबदी सोवियत आर्मी की ट्रूप्स सिंग ईस्टर्न बॉर्डर दा जापानीज सिंगा लांथेंगनरम सिंग हौजी हलक्तुना वेस्ट लोमदा जर्मनी गा लांथेंगनबदा यौसिलकपा यारनी मखोइगी लेबाक कंजनबगीदमक दिसंबर 1941 अनौबा ट्विस्ट अममुक लाखी अखोइ वारी असिदा इखंग खंगहौदना जापान यूएस की नेवल बेस पर्ल हार्बर दा प्लेन पाइसिंदुना अटैक तौसिलमी प्रोवोकेशन अमता याउदना 2300 हेनबा अमेरिकन ट्रूप्सिंग मसिदा मथवाई मांगखी हाइबा मतम सिफावदा अमेरिका वार असिदा याउसिनबा पामदना लेरखिबनी यूरोप तो ओरिबा फिबम अदु उरगा आइरमी मसे अखोइगी प्रॉब्लम नते मसिदा अखोइ इन्वॉल्व तौबा पामदे याउबा पामदे हाइना फर्स्ट वर्ल्ड वार दा अखोइ यामना इन्वॉल्व तौखरे नोइ नसागी फनबा नसाना यंगजो हाइना अदुबु पर्ल हार्बर दा तौरखिबा बॉम्बिंग अदुदगी मखोइदा खलमी याद्रे सिदी हेमनक्रे हाइना अदुना हाइरिबा मतम असिदा अमेरिका ऑफिशियली जापान की मतकता वार डिक्लेयर तौखी लाउथोकी लोइनना वर्ल्ड वार 2 दा एंट्री तौबा सरुक याबा होरखी असुमना अमेरिका एलाइड फोर्सेस का लोइनना मसिगी अलायंस याउसिनकी मसिदा हुजिक यूके सोवियत यूनियन अमदी चाइना ना चिंगबा अचौबा लेबाकसिंग याउरी अदुबु करिगी जापानीज एम्पायर ना पर्ल हार्बर दा अटैक तौरिबनो हाइबसि मयाम सोइदना खंगनिंगबा यावरमसु याय अदुबु मसिगी तोंगानबा वारी अमा लेख्रे याम सांगना यूएस ना एटॉम बॉम्ब थादबा यावना मसि तोंगानबा वीडियो अमदा खंगमिनरसि इंटरेस्ट लेबि यावबिरगदी कमेंट थंबिरमु मसिगी ओइबा तोंगानबा वीडियो अमा सोइदना सेमजरके मखा तारकपदा अमेरिका मतमसिदा था खरगी मतम लौरमी वार की प्रिपेयर तौबा सेम साबदा वार चंगद्रिङैदा असुमना लेरिङै अर्ली 1942 दा जापान ना थाईलैंड अमदी कंबोडिया ना चिंगबा लेबाकसिंग लौसिनकिरमी मिड 1942 हिटलर ना डिसाइड तौरमी सोवियत यूनियन की साउथ लोमदा फोकस तौबा हाइना मरमदी मसिदगी मखोइगी सप्लाई चेन असी ईरान फावरगा लाकपा मरमना मसिबुहाना लोइसनदबा याद्रे हाइना खलमी अदुना मफमसिदा यामना साथीबा लानफम अमा सोनकी स्टेलिनग्रेड सिटी दा सोवियत आर्मी माइ पाकना डिफेंड तौबा ngakthokpa ngamki जर्मन आर्मी बु अदुगा वर्ल्डगी अतोपा साइड अमदा एलाइड फोर्सेस अमेरिकाना लुचिंगदुना जापानीज टेरिटोरी सिंगदा अटैक तौकी साउथ पैसिफिक दा हाइबा लानफम अदुबु बैटल ऑफ मिडवे हाइना खंगनै याम मरोइबा जापानीज एयरक्राफ्ट अमदी सप्लाई कैरियर पुन्ना मरी थुगाइदना मांग ताहनकी जून 1942 दा 1942 की लोइसलकपा फावदा ब्रिटिश फोर्सेस सिंगना इजिप्ट तगी इटली अमदी जर्मन ट्रूप सिंगबु सक्सेसफुली तानथोकपा तकथोकपा ngamki स्टेलिनग्राड की लानफम असे याम सांगना चथकी नवेंबर 1942 इंतमथागी मतम अमुक योक्सिलकी अदुना जर्मन आर्मी सिंगी ओइना फाइट तौबा हाइबसी याम लूना थोलमी
matam amada Stalingrad German army na almost loksalam labani adubu Soviet hanba leitana lan thengnarmi Battle of Stalingrad World War II gi lanfam pumbagi manungda khwaidagi hena sathiba deadliest battle amani mamaitangda Soviet ki lanmisingna maipak pangamki 3 lakh German troops Stalingrad ta leibising maikai mari dagi question ki loinana makoi February 1943 da surrender tauki loinana masi khwaidagi chawba biggest turning point ama oiki World War II gi tha khargi matung July 1943 da Italy da leiba civilian micham yamna makoi gi dictator Mussolini bu kick out tauki mayam changdana lokthoki Italy gi miyam gi marakta anti fascist movement horoki makoi gi oirakli fiom adudagi penadraba civilian singna makoi gi dictator gi mayokta khulai paiduna lan horoki loinana Mussolini bu khungang da leiba Italian partition namana khatki partition haibadi civilian or micham miyam makoi khulai pairaktuna ruler gi mayokta karigumba maram amagi damakta fight tawba kangbu matang sida yamna interesting oiba fact ama leiri yamna famous oiba song Bella Ciao mayamna soidana tabiram lagane na khanjai hairi baisai asi masigi origin matang sida Italy dagi sem kibani sei asigi ahanba war to Partigiano haibadi partition haibani O partigiano, portami via. Oh bella ciao, bella ciao, bella ciao. Bombastic Mussolini, the sawdust Caesar, comes to his end in the gutter, fitting climax to a life of treachery and double cross. He led his country to ruin when he threw his lot in with Hitler. Aduna Italy da anoba government ama form tauki loinana hariba anoba sarkar asina allied forces ki mayok ta lanthing naba lepnabagi decision lauki tapna allied countries sing da confidence hengalaki makoi tasengna Hitler bu maithiba piba ngamgani haibagi November 1943 da Stalin Roosevelt amadi Churchill makoi hom Tehran da unaki loinana discuss tauki World War II karamna loisan sige haibagi matangda 6 June 1944 adugumba anauba historic day amani masibu D-Day haina khangnari hariba numit asida allied forces yamna chawba operation ama chathaba hoki chawrakna 1,50,000 henba soldiers sing British Canadian amadi American soldiers sing apunba khupu ma grants ta leiba Normandy beach ta len tauki mafam sida makoi German army ki mayokta laimai da lantheng naduna France tagi German army bu takthok kadawri chahi kharagi mamangda thokiba Dunkirk ki evacuation adugi matung masi ahan mani British army kangphal da leptuna Germany army ga mayokna gadori basi Another of the great decisive battles of world history has been joined. This is the day for which free people long have waited. This is D-Day. Hitler gi oina masi yamna lu fiom mo era kirami Hitler na magi army da Soviet Union da focus tawna ba order tawduna lairibani tanja sida somdasu ingmana maram oiraga losses face kana tawringai matamni loinana Soviet Union busu mapung phana maithiba pibusu ngamamde aduga haujimu Western Front lomdasu attack tawba horlami aduna Hitler na decide torami Eastern Front ta lairiba magi army bu maning halanduna full counter attack tohon baina West ta lakliba allied forces singi mayokta asumna Hitler na magi army hek handohan kibaga Soviet Union gi maikai dagi yamna chawba counter attack ama tokselaki subnagi tha ani gi manungda Soviet Union na 600 km henba makoi gi lam amuk hana German gi makut tagi loksin bangamki Poland Czechoslovakia Hungary Romania hauzik Soviet army gi makutta lerami amaromdana allied forces singna France ki soutlomdasu len taroki attack tawnabi damakta amagi matang ama country sing matang liberate toba punsin bahoroki Hitler gi army bu mapanda tanthok bahoroki Yugoslavia na di masagi mapangaltana German troops sing bu makoi gi lebak tagi takthokki hauzik maikai ahum dagi German gi mathakta landa bahoroki Hitler magi aroiba major offensive attack plan tawki masibu the battle of Bulge haina khangnai mahaki plan asi Ardennes ki forest region da German army sing sangsinduna allied forces ki matakta attack tawduna maninglomda takthokibani amaromda Germany ki matakta formally invade tawdringai mamangda allied forces singna heavy aerial bombing chatha bahoki German gi city singi mathakta February 1945 Crimea da Yalta conference tawki masida announce torami any country Germany gi mayokta war declare tawba leiba khudimak Germany da attack tawbada yawba yagani haina Peninsula Uruguay Turkey Egypt Saudi Arabia Lebanon Syria Paraguay asina chingba leibak mayam asisu war declare tawki German gi mayokta World War II gi loiramdai tha mari asi
ख्वाइदगी तमथीबा हिंसा यामना ख्वाइदगी हेना थोखिबा मतमनि almost every day nungtigi chawrakna mioi lising kunthra rom sirami allied forces singna asum advance mangjin thana changsalak leba makhai Hitler gi concentration camp ki matangda khangba horki mafam duda maral lejadraba Jews lak yaminung silaitana hatpa otpa naiba kayama chatharamba thengnarki allied forces singi bombing makhatana chathaba leptri German gi city singda tungda masibu mioi kharana yamna criticize su tawnaraki madu unnecessary ni German gi city da bomb thada baibasi maduna maram oiraga civilian kayamagi thawai su mangki Dresden chingba city sing uful tana kai ki hainai ground da changduna line Hitler bu loisin ba yabani asumna tawbagi kari darkar oi haina hariba matam asi fawdadi yam mek sengle madudi Hitler lanfam asidagi maithirani haibasi finally May 1945 ta Berlin city bu question duna thamki Soviet army na haibasigi chapchana numit nini gi mamang 30 April 1945 ta Hitler matomta suicide tawduna sijaki marak thana Hitler na siramdaida kari tawkiba karamna kiba haibna chingbasing asigi details of video ama the last 24 hour of Hitler haidna ina hana video ama thaga chakrabani yingbidribe chinnaw singa description da link hapcharamge masidagi yingbiba yagani soidana interesting oigani haina khanjai hauji wari makat chatharakpada 8 May 1945 ta Germany formally surrender tawki war asidagi The Union Jack goes up to signalize the taking over by the British troops of their sector of Berlin. The date is July the 6th, 1945. A date the history books will remember. Germany na surrender tawkro matung phawada World War II loidri. Amaromda Japan makhatana tha ani hena changki war asidagi surrender tawbada. July 1945 ta Japan da ultimatum ama piki war asidagi surrender tawnabagi adubu hariba ultimatum asibu ignore tawki thawaina lokide Japan na masigi matung 6 and 9 August 1945 America na Hiroshima madi Nagasaki da atom bomb thadaki loinana city ani asi pungtum tumki US na Karigi Japan da atom bomb thadakiba haibagi details of wari adudi atopa video amadoina khangminarsi matang chawada soidana semjarake masigi matung Japan officially 2nd September 1945 ta surrender tawki loinana World War II pura loisinki asumdana Germany gi hana leramba territory bu ani thongna khaidokki East and West Germany haina ani thongna semki anoba Poland country ama create tawki semki East Germany gi achouba saruk amadagi khaidoktuna loinana leiba kayamagi border or boundary no namu yeki Hauziki matamasida uriba Europe ki map asi World War II na maram oiraga uba phanglibani masigi mamangda leramba map ki boundary adu hauzika yamna khetnana lerami Germany gi nauna semkiwa government na France ka khusamna duna yasinaba puraki chahi cha kayagi mamangdagi chatharakpa yeknaba muknaba yanadaba kaya adu finally yasinaba puraktana loisinki haurakpada lebak anisi cooperation henganabagi damakta European Coal and Steel Committee ama semki masina coal amadi steel na chingba raw material singbu trade tawnaba yanabani sahi kharagi matungda Britain amadi Italy su masigi saruk oma oina yauraki trading bu next step ta bukhatki hena improve tawki asumna lak pasina mamai thangda 2000 da masidagi European Union gi formation asi tawki adugumba organization ama masina European countries sing asigi marakta lairiba boundary bu muthatkiba loinana masida credit piba yai masina maram oiraga asigumba makhalgi war amata ngasi phawbada European countries sing gi marakta thokhandana lagli loinana October 1945 ta United Nations su establish tawki tungda asigumba World War amamuk thoktanaba ensure tawduna organization asi linkhatkibani masigi matung World Bank IMF amadi NATO na chingba organization singi framework su semki sina maram oiragani mayamna notice tawbiramgani United Nations gi permanent member sing asi World War II gi allied forces singi member khaktan oiribasi matang asida ngasigi video asi loisinjage video asi informative oi natragana anoba khara khangjinba natraga kanaba khara do recipe hena khanbiragadi video asibu like share loinana channel asibu subscribe tawiduna support tawba kawbiganu matungda su interesting orba kanarba topic kayama puduna lakjage namapu Tasi Khangsi gi makhidegi ikai khono bochari